ꯉꯁꯤ ꯑꯩꯒꯤ ꯆꯦꯅꯦꯜꯅ ꯄꯨꯖꯔꯛꯂꯤꯕ ꯃꯩꯇꯩ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯆꯥꯗ ꯆꯩꯕ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯃꯄꯥ ꯃꯃꯥ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯌꯥꯔꯛꯂꯕ ꯃꯇꯝꯗ ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯑꯣꯖꯥ ꯑꯃꯗ ꯃꯍꯩ ꯃꯁꯤꯡ ꯇꯝꯅꯕ ꯊꯥꯔꯝꯃꯤ꯫ ꯑꯣꯖꯥ ꯑꯗꯨꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯃꯔꯝ ꯑꯣꯛꯄ ꯍꯥꯏꯕ ꯏꯟꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯂꯨꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯅꯣꯝꯕ ꯉꯝꯂꯛꯂꯕ ꯃꯇꯝꯗꯁꯨ ꯃꯄꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯧ ꯏꯪꯈꯣꯜ ꯁꯨꯕ ꯌꯥꯎꯗꯨꯅ ꯃꯄꯥ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤ꯫ ꯃꯍꯥꯛ ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯇꯦ꯫ ꯃꯄꯥ ꯃꯃꯥꯅ ꯑꯃꯁꯨꯡ ꯑꯣꯖꯥꯅ ꯍꯥꯏꯕ ꯏꯟꯕꯒꯤꯗꯃꯛ ꯃꯍꯥꯛꯅ ꯃꯃꯥꯟꯅꯕꯁꯤꯡꯗꯒꯤ ꯃꯀꯣꯛ ꯍꯦꯛ ꯑꯣꯏ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯩꯔꯛꯄ ꯑꯁꯤꯅ ꯃꯍꯥꯛ ꯄꯥꯈꯪ ꯐꯥꯔꯛꯂꯦ꯫ ꯅꯣꯡꯃꯗꯤ ꯃꯍꯥꯛꯅ ꯃꯃꯥꯟꯅꯕꯁꯤꯡꯗꯒꯤ ꯃꯀꯣꯛ ꯑꯣꯏꯔꯛꯄ ꯑꯁꯤ ꯃꯄꯥꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯇꯝꯖꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯅ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯅꯃꯥꯟꯅꯕ ꯈꯔꯈꯛꯀꯤ ꯃꯀꯣꯛ ꯑꯣꯏꯔꯒ ꯍꯔꯥꯎꯔꯤ꯫ ꯅꯪꯒꯤ ꯅꯊꯛꯇ ꯅꯃꯥꯟꯅꯕ ꯀꯌꯥ ꯑꯃ ꯂꯩꯔꯤꯕ ꯑꯁꯤꯗꯤ ꯅꯪ ꯈꯪꯗꯦ꯫ ꯌꯥꯝꯅ ꯋꯥꯠꯂꯤ, ꯍꯣꯠꯅꯈꯣ꯫" ꯃꯄꯥꯅ ꯆꯩꯕꯁꯤꯗ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯈꯔ ꯂꯩꯔꯒ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯂꯧꯕꯨꯛꯇ ꯐꯧ ꯐꯒꯠꯂꯛꯄ ꯑꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯗꯨꯅ ꯃꯄꯥꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯇꯝꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗꯁꯨ ꯃꯄꯥꯅ ꯆꯩꯔꯛꯏ, "ꯅꯪꯅ ꯐꯧ ꯈꯔ ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛꯇ ꯐꯕ ꯎꯔꯒ ꯍꯔꯥꯎꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯁꯤꯗꯗꯤ ꯍꯦꯟꯅ ꯐꯕ ꯀꯌా ꯑꯃ ꯃꯤꯒꯤ ꯂꯧꯕꯨꯛꯇ ꯂꯩꯔꯤꯕ ꯑꯁꯤꯗꯤ ꯅꯪ ꯈꯪꯗꯦ꯫ ꯌꯥꯝꯅ ꯋꯥꯠꯂꯤ, ꯍꯣꯠꯅꯈꯣ꯫" ꯃꯄꯥꯅ ꯑꯃꯨꯛꯀꯁꯨ ꯆꯩꯔꯛꯄ ꯑꯁꯤꯗ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜꯗ ꯊꯥꯕ ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯡꯅ ꯐꯒꯠꯂꯛꯄ ꯎꯔꯒ ꯃꯄꯥꯗ ꯑꯃꯨꯛ ꯍꯔꯥꯎ ꯍꯔꯥꯎꯅ ꯇꯝꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗꯁꯨ ꯃꯄꯥꯅ ꯑꯃꯨꯛꯀ ꯆꯩꯔꯛꯏ, "ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯔ ꯐꯕ ꯎꯔꯒ ꯍꯔꯥꯎꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯐꯕ ꯀꯌా ꯑꯃ ꯃꯤꯒꯤ ꯏꯪꯈꯣꯜꯗ ꯂꯩꯔꯤꯕ ꯑꯁꯤꯗꯤ ꯅꯪ ꯈꯪꯗꯦ꯫ ꯌꯥꯝꯅ ꯋꯥꯠꯂꯤ, ꯍꯣꯠꯅꯈꯣ꯫" ꯃꯄꯥꯒꯤ ꯋꯥ ꯑꯁꯤꯗ ꯃꯍꯥꯛ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯍꯔꯥꯎ ꯍꯔꯥꯎꯅ ꯇꯝꯖꯔꯨꯕ ꯄꯨꯝꯅꯃꯛꯄꯨ ꯃꯄꯥꯅ ꯐꯩ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯅꯣꯡꯃꯇ ꯍꯥꯏꯔꯛꯇꯕ ꯑꯗꯨꯗ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯦ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯈꯜꯂꯤ, "ꯑꯩꯒꯤ ꯏꯄꯥ ꯑꯁꯤꯅ ꯑꯩꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯅꯣꯡꯃꯇꯁꯨ ꯐꯩ ꯍꯥꯏꯅ ꯍꯥꯏꯗꯦ꯫ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯐꯠꯇ꯭ꯔꯕ ꯏꯄꯥꯅꯤ꯫ ꯑꯗꯨꯅꯗꯤ ꯑꯩꯒꯤ ꯏꯄꯥ ꯑꯁꯤ ꯍꯥꯠꯂꯒꯦ꯫" ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯃꯥꯅ ꯊꯥꯡ ꯑꯃ ꯐꯦꯡꯂꯒ ꯃꯄꯥꯅ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯃꯆꯤꯟ ꯇꯦꯡꯕ ꯊꯣꯛꯂꯛꯄꯗ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯈꯜꯂꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯄꯥꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯆꯥꯕ ꯍꯦꯛ ꯆꯪꯈꯤꯕꯒ ꯃꯍꯥꯛꯅ ꯊꯥꯡ ꯄꯥꯏꯔꯒ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗ ꯂꯨꯝꯂꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯃꯥ ꯑꯁꯤꯁꯨ ꯃꯆꯥꯅ ꯃꯄꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯔꯥꯎ ꯍꯔꯥꯎꯅ ꯇꯝꯖꯕꯗ ꯐꯩ ꯍꯥꯏꯕ ꯋꯥꯍꯩ ꯑꯃꯠꯇ
ꯍꯥꯏꯗꯕ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯄꯥ ꯑꯁꯤ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯜꯂꯤ, ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯄꯣꯊꯥꯗꯨꯅ ꯐꯝꯗꯨꯅ ꯂꯩꯊꯣꯛꯇꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯃꯥꯒ ꯉꯥꯏꯍꯥꯛꯇꯪ ꯐꯝꯃꯤꯟꯅꯗꯨꯅ ꯃꯆꯥꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯒꯤ ꯃꯇꯝ ꯐꯪꯂꯝꯗꯦ꯫ ꯑꯗꯨꯅ ꯃꯄꯥꯅ ꯆꯥꯛ ꯆꯥꯔꯤꯉꯩ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯪꯒꯦ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯅ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯄꯥ ꯑꯗꯨ ꯆꯪꯂꯛꯇꯨꯅ ꯆꯥꯛ ꯆꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯃꯄꯥ, ꯑꯩ ꯉꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯖꯒꯦ꯫ ꯏꯕꯨꯡꯉꯣ, ꯏꯆꯥꯅ ꯊꯕꯛ ꯑꯃꯇꯪ ꯍꯔꯥꯎ ꯍꯔꯥꯎꯅ ꯇꯝꯖꯕꯗ ꯅꯣꯡꯃꯇꯁꯨ ꯐꯩ ꯍꯥꯏꯅ ꯍꯥꯏꯈꯤꯗꯕ, ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯆꯩꯕꯤꯕ ꯑꯁꯤꯕꯨ ꯏꯆꯥ ꯑꯁꯤꯕꯨ ꯅꯨꯡꯁꯤꯗꯕꯔꯥ?" ꯃꯃꯥꯒꯤ ꯋꯥꯁꯤ ꯇꯥꯔꯒ ꯃꯄꯥꯅ ꯈꯨꯝꯂꯛꯏ, "ꯀꯔꯤꯅꯣ ꯃꯃꯥ, ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦꯗꯀꯣ, ꯏꯆꯥꯕꯨ ꯅꯨꯡꯁꯤꯗꯕ ꯍꯧꯅꯕ꯭ꯔꯥ? ꯑꯩꯅ ꯃꯉꯣꯟꯗ ꯆꯩꯔꯤꯕ ꯑꯁꯤ ꯃꯥꯒꯤ ꯐꯅꯕ ꯍꯥꯏꯗꯨꯅ ꯆꯩꯕꯅꯤ꯫ ꯃꯥꯅ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡꯃꯛ ꯏꯄꯨꯛꯇ ꯐꯩ ꯈꯜꯂꯕꯁꯨ ꯃꯗꯨ ꯑꯩꯅ ꯐꯩ ꯍꯥꯏꯔꯨꯔꯕꯗꯤ ꯃꯥꯅ ꯍꯣꯠꯅꯔꯤꯕꯗꯨ ꯇꯟꯈꯤꯒꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯐꯠꯇꯦ, ꯐꯠꯇꯦ, ꯋꯥꯠꯂꯤ ꯍꯥꯏꯔꯤꯕꯅꯤ꯫ ꯃꯍꯥꯛ ꯍꯟꯅ ꯍꯟꯅ ꯍꯣꯠꯅꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯤꯀꯣꯛ ꯊꯣꯡꯕ ꯑꯣꯏꯕ ꯌꯥꯏ꯫ ꯑꯗꯨꯅꯅꯤꯅꯦ ꯑꯩꯅ ꯋꯥꯠꯂꯤ ꯍꯣꯠꯅꯈꯣ ꯍꯥꯏꯅ ꯍꯦꯛ ꯍꯦꯛ ꯍꯥꯏꯔꯤꯕ ꯑꯁꯤ꯫ ꯄꯪꯒꯅꯨꯅꯦ, ꯏꯆꯥ ꯅꯨꯡꯁꯤꯕꯗꯤ ꯄꯨꯛꯅꯨꯡꯗ ꯅꯨꯡꯁꯤꯁꯤ, ꯃꯄꯥꯟ ꯊꯣꯛꯀꯅꯨꯁꯤ꯫ ꯃꯄꯥꯒꯤ ꯋꯥꯁꯤ ꯇꯥꯔꯒ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗ ꯃꯄꯥ ꯍꯥꯠꯀꯗꯕꯒꯤ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯥꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯄꯥꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯀꯞꯇꯨꯅ ꯃꯍꯥꯛꯅ ꯂꯥꯟꯈꯤꯕ ꯄꯨꯝꯅꯃꯛ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯅ ꯃꯆꯥꯕꯨ ꯀꯣꯜꯂꯒ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯃꯄꯥ ꯃꯃꯥꯅ ꯃꯆꯥꯕꯨ ꯐꯍꯟꯅꯤꯡꯕꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯕꯅꯤ꯫ ꯅꯪꯅ ꯍꯌꯦꯡ ꯅꯪꯒꯤ ꯅꯆꯥ ꯂꯩꯔꯛꯂꯕ ꯃꯇꯝꯗ ꯈꯪꯂꯛꯀꯅꯤ꯫ ꯏꯄꯥꯅ ꯅꯪꯕꯨ ꯐꯠꯇ꯭ꯔꯤ, ꯍꯣꯠꯅꯈꯣ ꯍꯥꯏꯗꯨꯅ ꯍꯟꯅ ꯍꯟꯅ ꯆꯩꯔꯤꯕ ꯑꯁꯤ ꯅꯪꯕꯨ ꯃꯀꯣꯛ ꯊꯣꯡꯍꯟꯅꯤꯡꯕꯗꯒꯤꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯃꯄꯥꯒꯤ ꯑꯅꯤꯡꯕ ꯊꯨꯡꯍꯜꯂꯒꯦ ꯈꯟꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯃꯃꯥꯟꯅꯕ ꯄꯨꯝꯅꯃꯛꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯃꯇꯤꯛ ꯆꯥꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯈꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯆꯥꯅꯨꯄꯥꯅ ꯂꯥꯟꯅ ꯈꯟꯕꯗꯒꯤ ꯃꯄꯥꯕꯨ ꯍꯥꯠꯀꯦ ꯇꯧꯔꯝꯕ ꯑꯗꯨ ꯇꯥꯏꯕꯪꯄꯥꯟꯕ ꯃꯄꯨꯅ ꯎꯔꯨꯗꯨꯅ ꯃꯃꯥꯗ ꯆꯪꯂꯒ ꯃꯄꯥꯒꯤ ꯋꯥꯈꯜ ꯃꯌꯥꯝ ꯑꯗꯨ ꯍꯥꯏꯗꯣꯛꯍꯟꯈꯤ꯫ ꯑꯗꯨꯒ ꯇꯥꯏꯕꯪꯄꯥꯟꯕꯁꯤꯗ ꯃꯄꯥ ꯃꯃꯥꯅ ꯃꯆꯥꯕꯨ ꯆꯩꯕꯗꯤ ꯐꯍꯟꯅꯤꯡꯕꯗꯒꯤ ꯆꯩꯕꯅꯤ ꯍꯥꯏꯅ ꯈꯪꯍꯟꯈꯤ꯫ ꯑꯗꯨꯒ ꯃꯄꯥꯗꯨꯁꯨ ꯐꯍꯟꯅꯤꯡꯏ ꯍꯥꯏꯗꯨꯅ ꯃꯆꯥꯕꯨ ꯆꯩꯕ ꯊꯥꯡꯕ ꯈꯛꯇꯅ ꯑꯣꯛꯄ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯈꯪꯈꯤꯔꯝꯃꯤ꯫